ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯆꯦꯟꯕꯤꯑꯁꯅ ꯏꯀꯨꯡ ꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ LC ꯊꯣꯛꯁꯣꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ, ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯞꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟ꯫ ꯀꯥꯂꯦꯟ ꯄꯟꯊꯥ ꯑꯣꯏꯕꯅ ꯅꯨꯡꯁꯥꯁꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯀꯟꯅ ꯁꯥꯔꯛꯂꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯁꯟ ꯉꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯁꯥꯃꯟꯈꯤꯕꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯂꯧꯁꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯔꯝꯃꯤ꯫ ꯋꯥꯃꯟꯕꯗꯒꯤ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯑꯣꯏꯔꯤ꯫ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ 4:30 ꯇꯥꯔꯝꯒꯗꯧꯔꯦ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯅ ꯏꯪꯈꯣꯜꯗꯨ ꯁꯟ ꯆꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯗ ꯍꯟꯒꯦ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯅꯨꯡꯁꯥ ꯁꯥꯕ ꯌꯥꯕ ꯁꯥꯔꯝꯂꯒ ꯀꯗꯣꯝꯗꯒꯤ ꯀꯥꯔꯛꯄ ꯅꯣꯡꯅꯣ ꯈꯪꯗꯦ ꯖꯔ ꯖꯔ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯅꯣꯡ ꯆꯨꯔꯛꯀꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯉꯁꯥই ꯂꯥꯛꯄꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯈꯤꯕ ꯊꯥꯡꯖꯧꯗꯨ ꯇꯥꯞ ꯂꯧꯈꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯦꯛ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯄꯒ ꯐꯣꯟ ꯀꯧꯔꯝꯂꯕꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯤ꯫ ꯈꯪꯍꯧꯗꯅ ꯍꯧꯖꯤꯛꯇ ꯃꯪꯂꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯐꯨꯗꯤꯠ ꯐꯨꯕ ꯃꯈꯩ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ "ꯎꯁ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯣꯡ ꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯃꯨꯛ ꯅꯥꯕ ꯇꯥꯔꯦ ꯇꯧꯔꯤꯁꯤ ꯉꯁꯤꯈꯛ ꯂꯧꯕꯨꯛꯇ ꯂꯥꯛꯆꯕꯁꯤꯗ" ꯑꯁꯤ ꯍꯥꯏꯗꯅ ꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯈꯩꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯂꯕꯗꯤ ꯃꯤꯅ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯉꯥꯡꯅꯕꯅꯤ, ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯌꯨꯝ ꯌꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯈꯪꯍꯧꯗꯅ ꯅꯥꯀꯜ ꯑꯃꯗꯒꯤ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯈꯣ." ꯁꯅꯥꯇꯣꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛ ꯆꯥꯅ ꯉꯥꯏꯍꯥꯛꯇꯤ꯫ ꯍꯧꯖꯤꯛꯇ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗꯕꯅꯤ, ꯃꯇꯣꯝꯇꯅꯤ ꯂꯥꯛꯈ꯭ꯔꯤꯕꯗꯣ, ꯂꯩꯈꯤꯕ ꯎꯍꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯎꯠꯊꯣꯛꯇꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯅ "ꯈꯨꯔꯥ, ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ?" ꯑꯍꯟ ꯑꯗꯨꯅ "ꯅꯪ ꯈꯨꯔꯥꯁꯦ ꯈꯣꯡꯗ ꯇꯤꯡꯈꯪꯅ ꯌꯨꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ, ꯁꯦꯠꯄꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣꯅ ꯂꯝꯕꯤ ꯄꯨꯟꯕ ꯐꯥꯎꯕ ꯁꯝꯕꯤꯒꯦꯔꯥ?" ꯁꯅꯥꯇꯣꯝꯕ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯣꯏ ꯌꯥꯏꯌꯦ ꯈꯨꯔꯥ." ꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯑꯍꯜꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯔꯦꯡꯕꯥꯟꯗ ꯊꯝꯗꯨꯅ ꯑꯍꯜꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯁꯝꯕꯤꯗꯨꯅ ꯂꯥꯛꯄ ꯍꯧꯔꯦ꯫ ꯇꯨꯃꯤꯟ ꯆꯠꯄ ꯍꯩꯇꯕ ꯁꯅꯥꯇꯣꯝꯕ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯜꯂꯤ ꯑꯍꯜꯗꯨꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ꯫ "ꯈꯨꯔꯥꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯂꯤꯕꯅꯣ?" ꯑꯍꯜꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯅꯥꯇꯣꯝꯕꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯂꯧꯕꯨꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ?" ꯁꯅꯥꯇꯣꯝꯕꯅ "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ, ꯑꯗꯨꯗ ꯑꯍꯜ ꯑꯁꯨꯛ ꯑꯣꯏꯔꯕ ꯈꯨꯔꯥꯅ ꯄꯣꯊꯥꯔꯒ ꯂꯩꯒꯤꯕꯨꯗꯤ ꯍꯥꯏꯗ꯭ꯔꯒꯅ ꯂꯧꯕꯨꯛꯇ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯈꯨꯔꯥꯒꯤ ꯏꯆꯥ ꯏꯁꯨꯒ ꯑꯃꯠꯇ ꯂꯩꯕꯤꯗ꯭ꯔꯕ꯭ꯔꯣ?" ꯂꯩꯗ, ꯀꯔꯤꯒꯤ ꯂꯩꯇꯅꯤ? ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕ ꯃꯣꯏꯗ ꯊꯧꯗꯥꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯏꯁꯥ ꯏꯇꯣꯝꯇꯅ ꯍꯣꯠꯅꯖꯕꯅ ꯐꯔꯦ ꯈꯟꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯨꯝꯗ ꯁꯨꯝ ꯍꯤꯞꯆꯦꯜꯂꯒ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯁꯨ ꯁꯣꯟꯁꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃꯗꯨꯒꯤ ꯁꯔꯨꯛ ꯅꯣꯡꯃꯒꯤ ꯑꯉꯝꯕ ꯈꯔ ꯑꯩꯅ ꯉꯝꯗ ꯈꯔ ꯍꯣꯠꯅꯗꯨꯅ ꯑꯂꯨ ꯈꯔ ꯊꯥꯖꯤꯟꯕꯅꯤ, ꯑꯗꯨ ꯌꯦꯡꯒꯦꯗꯅ ꯂꯥꯛꯄꯅꯤ꯫ ꯅꯍꯥꯟꯁꯨ ꯁꯟꯅ ꯈꯔ ꯆꯥꯊꯣꯛꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯅ ꯍꯤꯞꯆꯦꯜꯂꯒ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪ ꯈꯨꯔꯥꯁꯤ." ꯁꯅꯥꯇꯣꯝꯕ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯗꯕꯤ ꯃꯉꯛꯇꯣ ꯈꯛ ꯅꯣꯝꯃꯤ ꯍꯟꯗꯛꯇꯤ꯫ ꯃꯇꯦꯛ ꯈꯔ ꯂꯥꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯋꯥꯡꯂꯣꯝꯗ ꯍꯥꯏꯗꯣꯛꯈꯤꯕ ꯂꯝꯕꯤ ꯑꯃ ꯂꯩꯕꯗꯨ ꯌꯧꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ "ꯌꯥꯔꯒꯅꯤ ꯁꯣꯝꯗ ꯆꯠꯈꯤꯒꯗꯕꯅꯤ" ꯍꯥꯏꯗꯅ ꯂꯩꯍꯧꯔꯦ꯫
ꯁꯅꯥꯇꯣꯝꯕꯅ ꯌꯥꯔꯒꯗ꯭ꯔꯅꯤ ꯈꯨꯔꯥ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯃꯨ ꯍꯥꯏꯕ꯭ꯔꯣ ꯀꯩꯁꯨ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯑꯍꯜꯗꯨꯅ ꯌꯥꯔꯅꯤꯗ ꯅꯣꯡꯁꯤꯁꯨ ꯂꯦꯞꯄ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯅꯌꯨꯝ ꯌꯧꯅꯕ ꯍꯟꯖꯈ꯭ꯔꯣꯀꯣ ꯑꯩꯁꯨ ꯏꯇꯣꯝꯇ ꯆꯪꯖꯈ꯭ꯔꯒꯦ ꯅꯣꯡꯁꯤꯅ ꯆꯨꯔꯝꯗꯕ ꯇꯥꯔꯗꯤ ꯅꯪ ꯈꯨꯔꯥꯒꯤ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯆꯠꯂꯨꯕꯗꯤ ꯌꯥꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯑꯍꯟꯗꯨ ꯁꯅꯥꯇꯣꯝꯕꯁꯨ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯈꯟꯗꯨꯅ ꯅꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯄ ꯍꯧꯔꯦ ꯃꯇꯦꯛ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯍꯜꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯇꯣꯝꯕ ꯃꯁꯥꯗꯣ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯥꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯨꯏꯅꯁꯨ ꯃꯐꯝꯁꯤꯗ ꯂꯩꯁꯤꯜꯂꯕꯗꯤ ꯐꯔꯛ ꯇꯥꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯅ ꯁꯅꯥꯇꯣꯝꯕ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ ꯃꯥꯅ ꯆꯪꯂꯛꯄꯗ ꯃꯃꯥ ꯊꯕꯥꯗꯨ ꯃꯪꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯌꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯤꯄꯥꯅ ꯅꯣꯡ ꯃꯔꯛꯇ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯂꯦꯞꯇꯨꯅ ꯌꯦꯡꯅ ꯍꯪꯂꯛꯂꯝꯃꯤ ꯊꯕꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯑꯃꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯅ ꯁꯦꯟꯗꯜꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯅꯝꯂꯦ ꯁꯅꯥꯇꯣꯝꯕꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟꯗꯜꯅꯣꯗ ꯁꯤꯔꯝꯗꯥꯏꯁꯤꯗ ꯇꯥꯍꯧꯔꯝꯃꯅꯤ ꯂꯝꯕꯤꯗ ꯑꯩꯁꯨ ꯈꯪꯗꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯊꯕꯥꯅ ꯍꯥꯏ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯁꯥꯅ ꯇꯣꯡꯖꯕ ꯁꯦꯟꯗꯜ ꯑꯗꯨ ꯐꯥꯎꯕ ꯇꯥꯍꯧꯍꯜꯂꯒ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤꯗ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤꯗꯨꯕꯨ ꯑꯅꯧꯕ ꯂꯩꯅꯕꯅꯤ ꯀꯥꯏꯅꯒ ꯂꯕꯨꯛꯇ ꯍꯨꯟꯗꯣꯛꯂꯝꯂꯕ꯭ꯔꯥꯅꯦ ꯅꯐꯤ ꯑꯆꯣꯠꯄꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯂꯤꯕꯗꯨꯕꯨ ꯌꯥꯝꯅ ꯇꯍꯣꯏꯗꯕ ꯊꯕꯛꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯁꯅꯥꯇꯣꯝꯕꯅ ꯃꯃꯥꯗ ꯈꯔ ꯁꯥꯎꯅꯤꯡꯅ ꯁꯦꯟꯗꯜꯗꯨꯗꯤ ꯀꯣꯟꯅ ꯂꯩꯔꯁꯨ ꯌꯥꯏ ꯁꯦꯟꯗꯜꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯣꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯇꯣꯝꯕ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯒ ꯇꯥꯗꯈꯩ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯆꯪꯈ꯭ꯔꯤ ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯂꯒ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯋꯥꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨꯗꯅ ꯁꯤꯔꯝꯗꯧꯔꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯂꯒꯅꯤ ꯆꯥꯗꯕꯣ ꯁꯅꯥꯇꯣꯝꯕ ꯉꯁꯥꯏ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡꯗꯣ ꯃꯃꯥꯗ ꯑꯃꯠꯇ ꯇꯝꯊꯣꯛꯂꯝꯗꯦ ꯄꯥꯈꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯒ ꯈꯠꯅꯔꯛꯄꯅꯤ ꯍꯥꯏꯖꯔꯝꯃꯤ ꯊꯕꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯈꯠꯅꯔꯤꯕꯅꯣꯅꯦ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯃꯇꯨꯡ ꯃꯅꯥꯎꯒ ꯆꯠꯄꯤꯔꯅꯨꯀꯣ ꯄꯦꯟꯖꯔꯦ ꯑꯗꯨꯒꯅꯦ ꯁꯦꯟꯗꯜꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯤꯔꯨꯆꯣ ꯑꯅꯧꯕ ꯂꯩꯅꯕ ꯁꯦꯜꯒ ꯄꯥꯏꯖꯗ꯭ꯔꯤꯀꯣ ꯅꯁꯥꯗꯣ ꯅꯣꯡꯅꯁꯨ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯇꯧꯔꯤꯗꯣ ꯅꯐꯤ ꯍꯣꯡꯗꯣꯛꯅꯕ ꯇꯧ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯕꯥ ꯁꯅꯥꯇꯣꯝꯕ ꯃꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯤ ꯍꯣꯡꯗꯣꯛꯂꯗꯨꯅ ꯀꯤꯃꯟꯈꯤꯕꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞꯇꯨꯅ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯞꯁꯤꯜꯂꯒ ꯍꯤꯞꯈ꯭ꯔꯦ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄ ꯃꯇꯝꯗꯨꯗꯅꯤ ꯂꯩꯀꯥꯏꯗꯣ ꯏꯔꯥꯡ ꯂꯥꯡꯅꯔꯛꯄꯒꯨꯝ ꯇꯧꯔꯤ ꯊꯕꯥꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯗꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯍꯜ ꯑꯃꯗ ꯍꯪꯂꯛꯂꯝꯃꯤ ꯊꯕꯥꯅ ꯇꯥꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ ꯏꯔꯥꯡ ꯂꯥꯡꯅꯔꯤꯕꯁꯤꯕꯣ ꯑꯍꯜꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯗ ꯈꯨꯝꯂꯛꯂꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤꯗ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯆꯧꯕꯤꯗꯣ ꯏꯁꯤꯡꯗ ꯇꯥꯁꯤꯜꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯔꯤꯅꯦ ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯀꯃꯥꯏꯅ ꯇꯧꯅ ꯇꯥꯁꯤꯜꯂꯤꯕꯅꯣꯅꯦ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯗꯨꯅ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯗꯧꯔꯤꯕ ꯇꯧꯔꯤꯕꯗꯨꯗꯤ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯅ ꯂꯧꯕꯅꯤ ꯀꯥꯏꯅꯒꯗꯤ ꯍꯥꯏꯅꯩꯅꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯐꯤ ꯁꯨꯔꯨꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯅꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯅꯪ ꯇꯥꯗꯁꯦ ꯍꯜꯂꯛꯂꯕꯅꯤ ꯅꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯆꯠꯄꯤꯔꯨꯆꯣ ꯊꯕꯥꯅ ꯍꯣꯏ ꯇꯥꯗ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯣꯃꯥꯜꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯊꯕꯥꯅ ꯇꯥꯗ ꯃꯥꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯑꯍꯜ ꯑꯗꯨꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯕꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯤꯄꯥꯗꯨ ꯉꯥꯏꯍꯥꯛ ꯆꯠꯍꯜꯂꯨꯅꯕ ꯍꯥꯏꯗꯅ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯅꯥꯇꯣꯝꯕ ꯃꯃꯥꯅ ꯀꯧꯔꯤꯕ ꯀꯥꯗꯨ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯂꯛꯇꯦ ꯊꯕꯥ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ ꯁꯅꯥꯇꯣꯝꯕ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ ꯊꯕꯥꯅ
Kaidoragene nangbo, nasa amok ngamdrabra. Si haiduna sana tombagi marai bakta makut thamduna yengbi. Thabana, nasa khara sagal ini. Nongna khara sothibaduda tawriba oiramnine. Phare pothajaro adudi. Maning longi natay masawbido hausik laitri hairi. Napasu thabak halaktri. Ngayhak yawbiudaba su yaroy. Nangna nasado karisu tawdaba oiradi phaba. Imane imungi thabak khara loisilamlaga chatlurage. Nasado ngamdradine yamna koina su hipchangano. Aduna dum hena henjilakani. Ngayhak lairabadi nang babung su halaklani. Guli lairaga sasinaba tawsiko. Henjilaktri ngayda. Ngayhak pothajaro. Si hairamduna thaba kaadudagi gam thoraklaga shakhomda chak thagatnaba kanna hotnari. Chak thagatkraba matungda ngasai semba loisilhaudaba ensangdo loisinaba hotnari. Asumna tawringai Tomal su thabak halaklami. Tomal thabagi manakta changlaktuna asumna hairaklami. Maning laikai sawbido laitre hairine ai ngihakto oiraba su yawbirukhige. Nachani paduna haujik phauba hanjilaktribra. Thabana laikhibani magi kaade hiplamni. Ngasai labukta ngihak chatlubaduda nongna puklukluba makhai halakle. Adudagi masado khara sagat haubani. Tanjadudani maning thongadomda kanagumba ama chetpagi mawongda shoro torakman. Thaba masado swai lawi. Tumina laiduna karino haidana ngihak kanjanaringai. Mahakna famduna lairibaduga mapa oirapna. Paglangda kanagumba amana tinna tinbagi mawong tawraklam. Thabana kanano ne ingaw sinaradana numidang wai. Asumna wa haiba loidri kandani. Machani pagi kadagi karigumba khara tawbagi mawong da taraklam. Tomalga thabagadu machani pagi ka tamna sensinki. Thongdo hangduna yenglubadadi sanatomba mawong ama tawduna lairam. Thabana Sanatomba karino nang tawribadubo imagi Sanatomba. Sanatomba masha mathanta makokto ukhongda hanjin nanjin yaisinduna layam. Thaba machagi matawduda pakhatladuna chensilaga mathada sena konchinjai. Adubu Sanatomba mamabu laktuna inthoraklam. Aduga makokto hanjin nanjin yaisinjari. Asumna tawbasida Sanatombagi makokto sathina sokli. Mamay mamit kado koktagi sentharakpa ikheng mayamduna punglupli. Thaba machada kiba su phaurakli. Adubu khamnaba kanna hotnajari. Tomal su machagi matawdu ubada manakta sangsinduna machabu singkhatpiduna masaniktana hairaklami. Tomana hay Sanatomba karin matawno ipana uribasimo. Thabada mu onchilaktuna hairaklami. Mama Shumaina shumlay silabadi parak tarak lagani. Yengna layragan tangnabagi angangdo gari amukta thawdora o hairicho. Hawgoloni thabanangbo amuk phamjinduna layraruni. Doctor sanabata usi hawgoloni. Ashumna yum thangnabada layriba angang amagi auto nekli hairaga machani pabo anakpo hospital amada puduna lakle. Ashumna lakpana hospital yaudri kanda Sanatomba wakhal tabagum. Kapladuna wangangaklam. Ima, nasayam nakiri. Lao haibasi kambiyo ima. Ay chepangamoy. Ayam nakiri ima. Taba machagi matawduda hikna kaptorakle. Ima gi Sanatomba. Ima lairibasidi kiganose nang pabungsyo nanakta lairibasidi. Kanano ne isabu kauribasibo. Isa pukiba yaroy. Mama ay lairingayda. Sanatomba wai amani hairamlaga shor kang ting kibagi mawongda masado kang tekalaklam. Tabana masado nantanaba kanno honajay adubo ngamdri. Ngayhak laybaga masado padrak tarakli. Matawduda Tomal na shor holibra haiduna yengloba matamdadi mihula matalayramdri. Taba kapladuna makoy pabong nasani pa siya kay daurage. Imagi Sanatomba imadi mangjarid ako. Si haidana gari manungduda lao khongduna kablakle. Tomal tapna oto thawriba angang nupa aduda onsinduna ibongo kanararoy yumlomda oina hannabat tawrasi. Asumna yumlomda oina halakle. Gari thawriba nipa adusu ngasigi matawsida masada bakit ba phaurakle. Ngasaywaida asiba amagi chatlubada ngay.
ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯅꯥꯛꯇ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯔꯕ꯭ꯔꯥ ꯈꯪꯗꯕ ꯃꯑꯣꯡꯗ ꯂꯩꯁꯤꯟꯈꯤꯕꯁꯤꯗ ꯒꯥꯔꯤꯒ ꯊꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯃꯌꯨꯝ ꯌꯧꯅꯤꯡꯃꯟꯗꯅ ꯒꯥꯔꯤꯗꯨ ꯈꯔ ꯀꯟꯇꯛ ꯊꯧꯔꯛꯂꯝ ꯊꯥꯕ ꯈꯨꯝꯁꯨ ꯈꯨꯝꯂꯛꯂꯔꯣꯏꯗꯕ ꯃꯆꯥꯅꯤꯄꯥ ꯁꯅꯥꯇꯣꯝꯕꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯖꯔꯤ ꯇꯣꯃꯥꯜꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇ꯭ꯔꯕꯁꯨ ꯂꯣꯠꯅ ꯂꯣꯠꯅ ꯃꯄꯤ ꯇꯩꯊꯣꯛꯆꯔꯤ ꯁꯅꯥꯇꯣꯝꯕ ꯇꯣꯃꯥꯜ ꯑꯃꯗꯤ ꯊꯥꯕꯥꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥꯅꯤꯄꯥꯅꯤ ꯃꯁꯤꯁꯨ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯪꯗ ꯁꯅꯥꯇꯣꯝꯕꯕꯨ ꯐꯪꯖꯈꯤꯕꯅꯤ ꯊꯥꯕꯥ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯇꯣꯃꯥꯜꯅ ꯃꯆꯥꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯀꯣꯟꯈꯠꯄꯤꯗꯨꯅ ꯊꯥꯡꯊꯔꯛꯂꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯁꯛꯐꯝꯁꯤ ꯇꯣꯃꯥꯜ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯃꯥꯏꯃꯨꯕꯨ ꯀꯧꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯊꯥꯕꯥ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯕꯥ ꯈꯣꯏꯗꯁꯨ ꯂꯥꯛꯂꯝ ꯊꯥꯕꯥ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯕꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯍꯜꯅ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯉꯁꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯍꯧꯕ ꯃꯍꯥꯛꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯕꯣ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯃꯁꯥꯒꯤ ꯃꯩꯁꯥꯛꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯂꯧꯈ꯭ꯔꯦꯗꯣ ꯊꯥꯕꯥꯗꯤ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯞꯇꯕ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯤ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯃꯥꯜ ꯑꯃꯥꯏꯕ ꯃꯥꯏꯃꯨꯕꯨ ꯄꯨꯔꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯍꯜꯂꯤ ꯃꯥꯏꯃꯨ ꯁꯅꯥꯇꯣꯝꯕ ꯎꯕꯗꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯁꯥꯗ ꯐꯥꯎꯔꯛꯂꯤ ꯉꯛꯄꯁꯨ ꯐꯥꯎꯏ ꯃꯤꯠꯀꯨꯞ ꯈꯔ ꯈꯛꯇꯗ ꯑꯁꯨꯛ ꯁꯥꯊꯤꯅ ꯑꯣꯠꯂꯝꯕꯁꯤꯗ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯁꯥ ꯊꯦꯡꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯥꯏꯃꯨ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛꯇꯨ ꯑꯅꯤꯔꯛ ꯐꯠ ꯐꯠ ꯍꯥꯏꯔꯛꯏ ꯃꯇꯧꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯇꯣꯃꯥꯜ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯤ ꯊꯥꯕꯥꯗꯤ ꯐꯤꯕꯝ ꯀꯥꯏꯔꯤ ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨ ꯅꯣꯛꯐꯦꯠ ꯇꯧꯈꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯤꯕ ꯈꯝꯕꯅ ꯎꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯏꯃꯨꯗ ꯁꯤꯡꯅ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯃꯛꯏ ꯇꯟꯖꯥ ꯆꯥꯅ ꯃꯥꯏꯃꯨꯗꯨ ꯑꯣꯟꯊꯣꯔꯛꯄꯗ ꯍꯦꯛ ꯃꯤꯠ ꯆꯥꯅꯔꯨꯔꯤ ꯃꯗꯨꯗ ꯈꯝꯕꯗ ꯁꯥꯎꯅꯤꯡꯅ ꯃꯃꯤꯠꯇꯨ ꯈꯔ ꯈꯥꯅ ꯌꯦꯡꯁꯤꯜꯂꯝꯂꯒ ꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈꯤ ꯇꯣꯃꯥꯜ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯁꯅꯥꯇꯣꯝꯕ ꯏꯄꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯖꯕ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯅꯣ ꯇꯣꯃꯥꯜ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯏꯆꯥꯕꯨ ꯃꯨꯟꯈꯤꯕ ꯈꯨꯟ ꯃꯤꯌꯥꯝ ꯆꯪꯗꯅ ꯁꯅꯥꯇꯣꯝꯕꯒꯤ ꯍꯛꯆꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯩ ꯆꯨꯈ꯭ꯔꯦꯗꯣ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ ꯂꯩꯀꯥꯏꯗꯨ ꯆꯥꯎꯕꯤ ꯂꯩꯈꯤꯗꯕꯒꯤ ꯃꯩꯈꯨ ꯀꯣꯛꯇ꯭ꯔꯤꯉꯩ ꯁꯅꯥꯇꯣꯝꯕ ꯑꯃꯨꯛ ꯆꯨꯔꯔꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯔꯗꯤ ꯉꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯀꯤꯅꯕ ꯌꯥꯎꯔꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯃꯥꯏꯃꯨ ꯃꯈꯣꯏꯒꯤ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯊꯧꯔꯝ ꯑꯃ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯂꯣꯏꯁꯤꯜꯂꯤꯉꯩ ꯊꯣꯡꯒꯥꯜꯗ ꯇꯣꯃꯥꯜ ꯏꯁꯨꯛ ꯁꯨꯛꯊꯅ ꯆꯪꯂꯛꯄꯗꯨ ꯎꯏ ꯃꯥꯏꯃꯨ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏ ꯁꯤꯡꯂꯦꯝꯕꯤ ꯃꯤ ꯂꯥꯛꯂꯤ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ ꯁꯤꯡꯂꯦꯝꯕꯤꯁꯨ ꯍꯣꯏ ꯄꯥꯕꯨꯡ ꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯤꯡꯂꯦꯝꯕꯤꯅ ꯃꯣꯔꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯃꯤ ꯇꯣꯃꯥꯜꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯗꯥꯗꯥꯒ ꯋꯥꯐꯝ ꯈꯔ ꯇꯥꯟꯅꯖꯅꯤꯡꯗꯅ ꯅꯅꯥꯎ ꯂꯥꯛꯆꯕꯅꯤ ꯃꯥꯏꯃꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯟꯅꯒꯗꯕꯅꯤ ꯐꯤꯗꯥ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯝꯂꯈꯣ ꯇꯣꯃꯥꯜꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯃꯣꯔꯥ ꯂꯩꯔꯤꯕꯗꯨꯗ ꯐꯝꯊꯩ ꯃꯥꯏꯃꯨꯅ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤ ꯇꯣꯃꯥꯜꯅ ꯗꯥꯗꯥ ꯏꯆꯥꯅꯤꯄꯥ ꯁꯅꯥꯇꯣꯝꯕꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯊꯣꯡ ꯊꯤꯜꯂꯛꯄ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯤ ꯊꯥꯕꯥꯁꯨ ꯃꯆꯥ ꯂꯩꯇꯕꯒꯤ ꯉꯥꯎꯔꯤꯉꯩ ꯃꯊꯛꯇꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯔꯒ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯅ ꯅꯅꯥꯎ ꯂꯥꯛꯆꯔꯤꯕꯅꯤ ꯃꯥꯏꯃꯨ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯇꯣꯃꯥꯜꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯐꯔꯦ ꯅꯪꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕꯗꯨꯁꯨ ꯑꯩ ꯐꯅꯕ ꯇꯧꯕꯤꯔꯒꯦ ꯑꯗꯨꯒ
ꯑꯩꯅ ꯍꯥꯟꯅ ꯎꯔꯝꯕ ꯂꯧꯐꯝꯗꯣ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯁꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯕꯁꯤꯅ ꯏꯃꯨꯡ ꯄꯨꯕꯗꯤ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯔꯣ ꯅꯪꯁꯨ. ꯇꯣꯃꯥꯜꯅ ꯍꯣꯏ ꯗꯥꯗꯥ, ꯂꯧꯐꯝꯒꯤ ꯑꯣꯏꯔꯕꯗꯤ ꯍꯣꯔꯦꯟ ꯍꯌꯦꯡꯁꯤꯗ ꯌꯥꯅꯕ ꯑꯩ ꯑꯗꯨꯝ ꯁꯤꯜꯂꯛꯂꯒꯦ. ꯍꯣꯔꯦꯟꯗꯣ ꯗꯥꯗꯥ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯃꯥꯏꯃꯨꯅ ꯌꯥꯅꯤ ꯀꯣꯏꯊꯣꯔꯛꯀꯦ. ꯅꯪ ꯗꯥꯗꯥꯁꯨ ꯊꯧꯔꯝ ꯑꯃ ꯆꯠꯀꯗꯕꯅꯤ. ꯅꯪꯁꯨ ꯌꯧꯖꯈꯤꯅꯕ ꯇꯧꯔꯣ ꯑꯗꯨꯗꯤ. ꯇꯣꯃꯥꯜ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯃꯥꯅ ꯍꯦꯛ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯃꯥꯏꯃꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯔꯤ ꯊꯣꯛꯂꯦ ꯍꯧꯖꯤꯛꯇꯤ? ꯅꯆꯥꯁꯨ ꯃꯥꯡꯖꯔꯦꯗꯅ. ꯅꯁꯥꯅ ꯃꯇꯝꯗꯨꯗ ꯃꯥꯏꯃꯨ ꯑꯩꯒꯤ ꯋꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯈꯤꯗꯕꯒꯤ ꯃꯍꯩꯅꯤ ꯐꯪꯂꯤꯕꯗꯨ. ꯑꯁꯤ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯄꯜꯗꯨ ꯇꯣꯡꯁꯤꯟꯗꯨꯅ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯃꯥꯏꯃꯨꯗꯣ ꯇꯣꯃꯥꯜꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯗꯅ ꯇꯣꯃꯥꯜꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯍꯥꯏ ꯇꯣꯃꯥꯜ! ꯍꯥꯏ ꯇꯣꯃꯥꯜ! ꯇꯣꯃꯥꯜ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯗꯥꯗꯥ, ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯎ. ꯑꯁꯨꯝꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ. ꯃꯥꯏꯃꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯗꯤ ꯂꯥꯡꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ. ꯑꯩꯅ ꯌꯨꯝꯗꯒꯤ ꯁꯦꯝ ꯁꯥꯗꯅ ꯄꯨꯔꯛꯂꯕꯅꯤ. ꯇꯣꯃꯥꯜ, ꯅꯪꯒ ꯑꯩꯒ ꯇꯧꯃꯤꯟꯅꯒꯗꯕꯅꯤꯀꯣ. ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯑꯀꯤ ꯑꯈꯪ ꯈꯔꯗꯤ ꯄꯤꯔꯛꯀꯅꯤ. ꯃꯔꯨ ꯑꯣꯏꯅ ꯂꯩꯍꯧꯒꯗꯧꯔꯤꯕ ꯊꯕꯛ ꯅꯉꯣꯟꯗꯅꯤ. ꯊꯣꯡ ꯁꯦꯟꯅ ꯂꯣꯟꯁꯤꯟꯒꯗꯕꯅꯤ. ꯑꯩꯈꯣꯏꯅ ꯍꯥꯡꯉꯨ ꯍꯥꯏꯔꯤ ꯐꯥꯎꯕꯗꯤ ꯍꯥꯡꯂꯛꯀꯅꯨꯀꯣ. ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯕꯗꯤ ꯅꯥꯟꯊꯣꯛꯀꯗꯧꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤ ꯅꯪꯒꯤ ꯅꯁꯥꯗ ꯍꯟꯖꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯃꯨ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯅ ꯊꯣꯛꯈ꯭ꯔꯦ. ꯇꯣꯃꯥꯜ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯠꯇ꯭ꯔ ꯅꯨꯄꯤ? ꯐꯖꯅ ꯂꯩꯔꯝꯃꯨ. ꯍꯣꯔꯦꯟ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯂꯕꯁꯨ ꯍꯥꯡꯒꯅꯨ. ꯑꯩꯈꯣꯏꯅ ꯑꯣꯏꯔꯕꯗꯤ ꯊꯥꯕꯥ ꯍꯥꯏꯗꯅ ꯀꯧꯔꯛꯈꯤ. ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜꯁꯨ ꯃꯥꯏꯃꯨꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ. ꯊꯥꯕꯥ ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯏ ꯀꯥꯒꯤ ꯐꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ. ꯃꯃꯤꯠꯇ ꯃꯆꯥꯕꯨꯁꯨ ꯇꯠꯇꯅ ꯎꯖꯔꯛꯏ. ꯁꯅꯥꯇꯣꯝꯕꯅ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯈꯤꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ. ꯆꯥꯛꯈꯥꯎꯁꯤꯗ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯗ ꯑꯩ. ꯊꯥꯕꯥ ꯅꯤꯡꯁꯤꯡ ꯃꯄꯤ ꯇꯨꯞ ꯇꯥꯗꯅ ꯀꯞꯆꯔꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯐꯛꯂꯥꯡꯗ ꯃꯤꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ. ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯗꯨꯅ ꯊꯥꯕꯥ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯈꯣꯜ ꯋꯥꯡꯂꯞ ꯇꯧꯅ ꯍꯥꯏꯔꯨꯏ. ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯐꯛꯂꯥꯡꯗꯨꯗ ꯃꯤ ꯑꯃꯒꯤ ꯈꯣꯡꯒꯣꯜꯗ ꯆꯥꯎꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯛꯏ. ꯃꯗꯨ ꯎꯕꯗ ꯊꯥꯕꯥ ꯃꯁꯥꯗꯣ ꯇꯨꯃꯤꯟꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯁꯅꯥꯇꯣꯝꯕꯒꯤ ꯈꯣꯟꯖꯦꯜꯗ ꯏꯃꯥ, ꯑꯩ ꯋꯥꯔꯦ ꯍꯥꯏꯗꯨꯅꯁꯨ ꯅꯥꯁꯣꯜꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯊꯥꯕꯥ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯅ ꯃꯆꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯦ. ꯀꯅꯥꯃꯠꯇ ꯎꯔꯛꯇ꯭ꯔꯕꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯃꯁꯥꯅ ꯏꯟꯖꯔꯤꯕ ꯐꯤꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯖꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯤꯍꯟ ꯈꯪꯍꯜꯂꯝꯂꯕ ꯃꯌꯥꯝ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ. ꯊꯥꯕꯥꯗꯨ ꯐꯤ ꯃꯔꯨꯝꯗꯒꯤ ꯃꯀꯣꯛ ꯂꯤꯈꯠꯂꯛꯇꯨꯅ ꯉꯁꯥꯏ ꯈꯣꯡꯒꯨꯜ ꯃꯃꯤ ꯇꯥꯈꯤꯕꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯈꯠꯂꯛꯏ. ꯑꯗꯨꯕꯨ ꯁꯅꯥꯇꯣꯝꯕꯒꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯐꯝꯗꯣ ꯐꯛꯂꯥꯡꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯕꯥ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯏꯃꯨꯅ ꯃꯥꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯈꯤꯕ ꯄꯣꯠꯁꯛꯇꯨ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯍꯩ ꯈꯔ ꯃꯔꯨꯝ ꯁꯣꯜꯂꯒ ꯑꯀꯣꯏꯕꯗꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕꯗꯨꯅ ꯆꯥꯏ. ꯇꯣꯃꯥꯜ ꯃꯥꯏꯃꯨꯅ ꯇꯧꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯁꯨ ꯏꯟꯅꯔꯤ. ꯑꯁꯨꯝ ꯆꯥꯏꯔꯛꯄꯅ ꯇꯪꯈꯥꯏ ꯆꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯇꯣꯃꯥꯜꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯨꯔꯣ ꯇꯧꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯁꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ. ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯅꯕ ꯃꯃꯥꯏ ꯄꯥꯟꯕ ꯅꯤꯄꯥ ꯑꯃ ꯏꯟꯅꯔꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯥꯏꯃꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯞ ꯀꯣꯟꯁꯤꯟꯗꯨꯅ ꯇꯣꯃꯥꯜꯅ ꯌꯥꯝ ꯊꯀꯠꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯅ ꯗꯥꯗꯥ, ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯤ, ꯑꯃꯨꯛꯇ ꯌꯦꯡꯉꯨ. ꯇꯣꯃꯥꯜꯅ ꯗꯥꯗꯥ, ꯁꯤꯗ ꯀꯩꯅꯣꯝ ꯂꯩꯔꯤ, ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯇꯨ.
ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯩꯃꯨꯗꯣ ꯃꯥꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯩ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯇꯣꯃꯥꯂꯤꯕꯣ, ꯅꯪ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯒꯟꯈ꯭ꯔꯦ ꯍꯩ꯫ ꯑꯋꯣꯏꯕ ꯅꯤꯄꯥ ꯃꯥꯟꯖꯗꯕ ꯇꯧꯅꯨ, ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤꯅꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯂꯤꯕꯁꯦ, ꯑꯃꯨꯛꯇ ꯍꯟꯗꯣꯛꯎꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯕꯨ ꯈꯖꯤꯛ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯀꯔꯤꯅꯣꯗ ꯇꯥꯗ, ꯅꯤꯄꯥꯗꯤ ꯀꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ? ꯅꯨꯄꯥꯁꯨ ꯃꯤꯅꯤꯅꯦ, ꯇꯥꯗꯣ ꯈꯣꯏꯗꯧꯅ ꯃꯍꯩ ꯍꯩꯕꯁꯨ ꯅꯠꯇꯦ ꯑꯩꯗꯤ꯫ ꯃꯥꯏꯃꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯪꯒꯤ ꯑꯀꯤꯕ ꯃꯇꯧꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯅꯤ꯫ ꯀꯤꯒꯅꯨ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯃꯈꯣꯏꯁꯨ ꯀꯤꯅꯕ ꯍꯥꯏꯗꯅ ꯈꯔ ꯑꯗꯨꯛ ꯗꯞ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗꯅꯦ ꯐꯔꯛ ꯑꯃꯨꯛ ꯇꯥꯔꯛꯂꯅꯨꯀꯣ ꯇꯣꯃꯥꯜ꯫ ꯇꯣꯃꯥꯜ ꯑꯀꯤꯕ ꯐꯅ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯏꯃꯨꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯇꯨꯡꯂꯣꯝꯗꯒ ꯑꯣꯟꯊꯣꯛꯆꯔꯨꯗ꯭ꯔꯦ ꯇꯣꯃꯥꯜꯗꯣ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯥꯏꯔꯛꯄꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯅ ꯊꯕꯥꯕꯨ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯅ ꯊꯣꯡ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯇꯣꯃꯥꯜꯅ ꯊꯕꯥꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯇꯣꯃꯥꯜꯅ ꯊꯕꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯊꯣꯡ ꯍꯥꯡꯉꯨꯅꯦ, ꯂꯣꯏꯔꯤꯅꯦ ꯑꯩꯈꯣꯏ꯫ ꯍꯟꯖꯤꯟ ꯀꯧꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯪꯗ ꯊꯣꯡꯗꯨ ꯍꯥꯡꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯊꯕꯥ ꯐꯃꯥꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯣꯃꯥꯜ ꯏꯉꯛꯅ ꯊꯣꯡꯗꯨꯅ ꯀꯅꯥꯅ ꯍꯥꯡꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯣꯃꯥꯜ ꯅꯤꯄꯥ ꯑꯣꯏꯖꯔꯕꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗꯗꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯍꯦꯜꯂꯛꯂꯤ꯫ ꯃꯔꯝ ꯈꯪꯗꯅ ꯃꯆꯥꯅꯤꯄꯥ ꯁꯅꯥꯇꯣꯝꯕꯁꯨ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯅ ꯂꯩ꯫ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕꯔꯥ ꯆꯤꯡꯅꯔꯛꯂꯤ꯫ ꯃꯥꯏꯃꯨꯅ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯆꯣ, ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤꯗ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯇꯣꯃꯥꯜ ꯆꯥꯛꯈꯨꯝꯗ ꯆꯪꯗꯅ ꯏꯁꯤꯡ ꯈꯔ ꯂꯧꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯈꯔ ꯍꯩꯗꯣꯛꯇꯨꯅ ꯊꯕꯥꯒꯤ ꯃꯃꯥꯏꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯈꯤꯛꯄꯤꯔꯛꯏ꯫ ꯒ꯭ꯌꯥꯟ ꯂꯥꯛꯂꯔꯗꯨꯅ ꯊꯕꯥ ꯃꯁꯥꯗꯣ ꯈꯔ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯁꯣꯟꯅꯅ ꯁꯅꯥꯇꯣꯝꯕ ꯍꯥꯏꯗꯨꯅ ꯀꯧꯖꯔꯛꯂꯤ꯫ ꯇꯣꯃꯥꯜꯅ ꯊꯕꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯁꯤ ꯅꯃꯤꯠꯇꯣ ꯄꯥꯡꯉꯨꯁꯤ꯫ ꯊꯕꯥꯅ ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯍꯧꯖꯤꯛꯇ ꯁꯅꯥꯇꯣꯝꯕꯗꯣ ꯑꯃ ꯑꯩꯕꯨ ꯍꯥꯠꯇꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯥꯏꯃꯨꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯁꯦꯔꯥꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯅꯥꯇꯣꯝꯕꯅꯣ? ꯅꯍꯥꯟꯅ ꯃꯩ ꯆꯨꯗꯨꯅ ꯂꯣꯏꯈ꯭ꯔꯕꯗꯨꯗꯤ, ꯁꯤꯗꯩꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ꯫ ꯑꯩꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯇꯣꯃꯥꯜꯅ ꯃꯥꯏꯃꯨꯒꯤ ꯑꯋꯥꯃꯟ ꯄꯤꯅꯕ ꯇꯧꯔꯛꯄꯗ ꯌꯥꯔꯅꯤꯗ, ꯀꯔꯤꯒꯤ ꯁꯦꯜꯅꯣ, ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯈꯟꯗꯣꯛꯂꯨ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨ ꯂꯧꯒꯤ ꯃꯇꯥꯡꯗꯣ ꯀꯥꯎꯐꯗꯦꯀꯣ꯫ ꯃꯇꯝ ꯆꯥꯗꯕ ꯃꯥꯏꯃꯨꯒꯤ ꯋꯥꯐꯝꯗꯣ ꯇꯣꯃꯥꯜ ꯁꯥꯎꯅꯤꯡꯕꯗꯤ ꯈꯖꯤꯛ ꯐꯥꯎꯏ, ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯕꯤꯗ ꯍꯣꯏ ꯐꯅꯤ ꯇꯥꯗ, ꯌꯥꯅꯕ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯃꯨꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯌꯨꯝ ꯃꯩꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯝꯕ ꯃꯥꯏꯃꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯍꯥꯏ ꯁꯤꯡꯂꯦꯝꯕꯤ ꯊꯣꯛꯂꯛꯇꯨꯅ, ꯀꯩꯗꯧꯔꯦ ꯇꯥꯆꯧ? ꯈꯝꯕꯅ ꯅꯅꯝꯃꯗꯒꯤ ꯂꯤꯛ ꯋꯥꯏꯈꯤ ꯍꯥꯏꯔꯤꯅꯦ, ꯃꯥ ꯍꯧꯖꯤꯛ ꯃꯄꯥꯝ ꯆꯠꯇꯧꯔꯤ, ꯂꯣꯏꯁꯤꯜꯍꯧꯔꯕꯅꯤ, ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯃꯥꯏꯃꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯪꯒꯣꯜꯁꯤꯗꯁꯨ ꯌꯧꯔꯛꯂꯒ ꯍꯥꯏꯌꯨꯗꯅ, ꯅꯪꯒꯤ ꯋꯥꯗꯣ ꯌꯨꯝꯊꯪꯅꯕ ꯃꯤꯅ ꯇꯥꯔꯒ ꯈꯟꯅ ꯆꯩꯅꯕ ꯃꯥꯟꯈꯤꯅꯤꯅꯦ꯫ ꯈꯝꯕꯁꯨ ꯃꯥꯏꯃꯨꯗꯒꯤ ꯇꯥꯗꯅ ꯈꯣꯟ ꯋꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯁꯥꯅ ꯇꯧꯍꯟꯖꯕ ꯅꯠꯇ꯭ꯔꯣ? ꯋꯥꯏꯔꯨꯔꯕꯗꯤ ꯅꯁꯥꯅ ꯈꯪꯅ ꯊꯤꯜꯂꯛꯐꯝ ꯊꯣꯛꯇ꯭ꯔꯥ? ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤꯅꯦ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯕ, ꯑꯗꯨꯅꯕꯨ ꯇꯣꯉꯥꯟꯅ ꯂꯩꯔꯤꯗꯅ ꯑꯩꯁꯨ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯒ ꯍꯔꯥꯎꯖꯕ ꯅꯄꯥ ꯅꯆꯥꯒ ꯑꯣꯟꯁꯤꯟꯅꯕꯗ ꯇꯨꯀꯠꯆꯩ꯫ ꯀꯥꯟꯅꯗꯦ, ꯄꯨꯊꯣꯔꯛꯎ, ꯌꯥꯝꯅ ꯀꯨꯏꯅ ꯂꯦꯞꯅꯤꯡꯗꯦ ꯑꯩ ꯁ꯭ꯋꯥꯏꯗ꯫ ꯃꯆꯥꯅꯤꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯃꯨ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯁꯤꯡꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯥꯏꯃꯨꯅ ꯀꯔꯤꯒꯤ ꯂꯧꯔꯨꯔꯤꯕꯅꯣ ꯅꯪꯗꯤ ꯍꯥ? ꯀꯣꯛ ꯄꯤꯊꯣꯛꯈꯤꯕ ꯌꯥꯗ꯭ꯔꯣ? ꯂꯧꯔꯨꯔꯗꯤ ꯂꯦꯞꯇꯅ ꯂꯩꯔꯅꯨ, ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯃꯇꯨꯡꯗꯗꯤ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯗꯕꯁꯤꯡꯒ ꯁꯪꯒ ꯇꯧꯅꯤꯡꯗꯦ ꯑꯩ꯫
si hairamdana maimu mafi kalamduna imung sangkri. Kambasu sangkri pa mapada sauna yengduna singlembi bu thoglak pangairi. Singlembi mapada parap thoglak-tuna mabungda likto pirai. Kambasu sauna likto tap laudana mayumda changakli. Maimuga kambaga maning mamangni lainaribado. Mapagi fataba wakhalna tinaba yarakthraduna tongal lainakibani. Maimugi asigumlaba fatraba saklon sidi kananasu khangba uba natti khamba nattan. Matamdi asum haukibana shaubi amadi sanatomba makhoi anigi swarat loirami. Mayamdo mahai swarat loinaradun hanakri. Ngatang bayawgadaba mi khara khaktamak laina hori. Sanatomba-gidi mi yamlami. Pakhang oibana mamanaba kaya shulaktana lairari. Mamanaba mayam maraktagi athoibana thababu themchinbirai. Athoibana ima aikhoisu apokpana samakni haidana khanbiyu. Nungtigi lakpa ngamdrabasu marakta aikhoi mayam haunadana lakani. Aikhoisu ahinga amata tumba yaba nati manga chap manai. Itauna satkrabasu magi ningsingma midi adumakta adana lehaurani. Aikhoi mayamda. Aikhoi mayambu uraga imada hena awaba pigadaba oirabadi. Aikhoi lakcharoigi ima. Thaba mapi taithoktuna. Natauna aikhoi mayambu matang matam chadana thadoktuna satkrabasu. Karigi nakhoine imagi nakta lakloidoribano. Imadi sap manana khalibani. Nakhoise aduna laktaba tawbano. Nakhoisu sang antana sathoklaga hankinaba taw. Matam yamna patrabani. Tomtinna ima matamdi yamna pharida mina phatabani. Adugidi karisu khanbirogano ima. Aikhoi mari manga suribasibu kanana kaidoba ngamdoinoda. Asumna ngihak wari sanaramlaga pulap saktoklaba matungda hanakri. Laikai yurem thiba khara khaktamak ngaihawri adwaide lehauribado. Santos marol mari iphai khai thabagi manakta senglaktuna. Itaima henzangbu leiribro. Khajikta yom sanbironi isa nipado sak saram khiroi. Ngasai ay halakpa ngairamni hayawani. Ensang khajiktang pukhidrabadi yomda sangbada nungayong mandri. Thabana laye pige nakhoisune yudu yamni henmalabani ko kharadi hanba pharabani nasa supikli wakhal khanthauni nakhoibwa haujikse yudami yamna sinarabani ko chekshallu. Santosna itaima kaisu tawroida. Itaima khoina pangangda ngangi. Yu haise mina thaknaba puthora ibanini. Aikhoina thakpidradi mangoidro itaima. Thaba koina onsilaga wari sanaba talladuna hoi khomlaga insangdo khara piraga thadokri. Shomdana kamdauri. Maimudo maning adomda mahaki pochai thanaba inkhol matik ama lairibaduda famduna mamangda la thaduna lairibaduda lai khorumnaba pochai khara siamsai. Loiraba matungda khubak ahumlak khuduna mamit ushenkri. Somdana Santos lambi sindung mamakai hai dana chali. Pungshu tenji lakpana matomtani laklibado. Kanashu setpanati. Yugi mayayna akiba shu amata pauramdi. Shum lakpana mamangda kanagomba ama fatlep silaklam. Madu ubada Santos kangpre kangduna tunghali. Makuta pairakpa ensangdu thadaramduna tunghalaga kanda silaklam. Tunghandana yenglobadadi hausikta mitmangda lairambado amuk lairamdri. Selambado khara tapthaduna akoibada mamit aniduna koro otuna yenglam. Laiba uraktrabaduda hara hena pasilakpagi mamitta seran toran uribra haidana amuksu khalakladuna handuna amuk lakpahui. Adubu wakhalna oigadoribra. Lapna chatlibado mami sami uba haurakli. Santos uriba poto karino khandana mamit anido shuru naiduna pangthorakpadadi. Lapna chalhobado minmangda amuk khamlek lepsilaklam. Santos hantak mukti tunghandana tushali. Mafi marolga mathong maram amata khangkidri. Mathwai hingnabani haidana domal khoigi mayum tamna chelaklam.
tungdagi akibagi khonjel na tanarakpagum tawrakli. Santos ni saga loinamak hankibagum tawri ngasina aroiba oiraba male khanduna kapu kaptawri. Ngasay na mayam na hanakri kanda halamlabadi pagadawni kari nunggi yu taglubano kalaklami. Asumlip tabi kan na chelakpana tomal ko ay sumang yori. Haba mapanda chayri kuli mayam duloy sinduna layrami. Santos chu madu ubada pakat na itay ma haiduna chen selaknami. Haba su ingangak na karino haiduna tung ontok tuna. Santos da tingag maingak na niyengay. Santos pakat na chelakpana tabagi manak yaurakpaga mamay upsilaga tursilami. Tabana hayma karino tawriba tubo. Shukpatari ni nang bo, hagulo niya. Tomal sumapal toglakpaga mapasya na ruduna, Santos na tukibad uhawra duna. Tagpa matamdadi, masagi yagadaba siyang iyenggedo. Aduna di adum, pajabata ni niya. Hagalo, mina ukraga niya, pajina uba hauna di ko. Santos tunghan na iyenglaga hagalak duna, mafi marolo fat kan tokse. Aduga fakat na hayraklami. Kaday din ito yamba, iwagi ni saga nga saynahan kri. Ay ko'y layrakto yawrurabani, ay si. Adugadi, nupira nupara kangdaba ama, maangda kanglip-lip silakpaday, tawa hingnaba silaklibani. Tomaga tabagado haifit yengnay, aduga tasidi haibagumna. Nangidubo siyengbrana niya, haidana hanglaklan. Santosi bo, yenapay silubagi, namita serantorano ubagadi nate ko, nangido. Santos makut masaga yauna, asyengmani haidana tamlay. Asyengmani mi iyamba, tajadraga ay ko'y ni tsalaga yengno sila. Si haidana tomalgi makut paidana singbaho. Tomal na yare yengno drabasu ay loy na makhangi. Laykay si kayom tawrabani, handakti. Hanadagi kara minaga ninpungang na bani. Adu din ang diya kamay na hanbatare. Ay suware pot haning labani. Tasing na tomal handaki matang sidakirabani. Adubo hairubada pajadri kandana ware haijilibani. Habana. Ay ko'y ni tawraga matik amatin biro si kayorage makoy pabung. Tomal ware nga maroy haidana tabagi wado kantatlam laga imong da sangkri. Habana. Pura matama ni ko masini pa siya. Si haidana Santos da onsinduna amok hanglaklami. Ibong wa Santos. Yung ipo ng barkati simpa puro nang buwa. Santos na, huy tayo ma, puyi. Taba na, ay tom tanatin ba doon sunungay tre. Yung gimida po ang tawraga niya, matik amala o haikro. Itay ma po ang putok pirake. Si Hiram doon na taba, imong dasang kiduna, po ang putorak laga, Santos na pirak. Santos tabagi makutagi fondo laudo na magi no pina payhaw ba fondo da ko tawsheli aduga haiga da bawa kara haikraga fondo amuk tabada sinaray. Santos na itay ma ay ko'y sumay na sumlay ba di haroy. Mayampun na amuk tang punsilaga garilay gi haibado kangtok pa na dipay. Niya mata at yung amam da chat pangam nararoy. Kigan kidraba ay pawang asidi kay nung tawri. Ngasay taksin kiba mayamado fawba kadomdalay krabano kangdi. Taktabaga chakma na gritay. Tabana. Tiyang nabanoy ay ko'y kakta na hay naraga yabusun nati tawrisi. Tiyang nadriba minadi ay ko'y na haybawadat hasa birakloy ni. Adugi kalaga di tuminalay sila ba ni. Isa ni pa nalay kitaban itudagi ngasi fawba kainom tawdo na layra ba ni. Tada may mo kauraga kari-kari no tawba yabasu tawre. Adubu para kadra hairaga henbu henjelai. Surat loidri paubugi tauribra kanduna ngasi paubada yenglage sina layri basini. Asyum na wari sanarikan Santos ki nupiga machani pa ahan nga suyok sinagli. Tombi mapuro iba na masada ifun waifun pulap komjelaga layram baduda shauning na hayrak lami na pinarogado subang amjararo na sana suja daw ni yosida taklano haybasi mayada ba niba? Santos na masinipi siya mimang dumang kajiktasu kangdeda ay natawagin na tawuro sibo. Tombi na nayudo taktabo wairaba din niya kem na tawro ita ba ni taksi laban niya nupino wana suri ba kasi kaukay wala laban niya ba nang suro ay di ngamdre. Santos kon kara swang na san kalakto na o suge ay sujagi yung na bahana amukta sa sila mang taro. Asi ay na Santos magi nupi matsaga tung namangda
lakpa hori wa machen amata ngangna dabi lakpado Santos hainaraktruduna magi nupida khanaba hori ai thumyak pi manbia tungda soro soro tawraga inaraido yamna hainadiko buna tamnarakpaga yam mali nakan sida chalula ai gi tung yenglaga chalidu tandro Tombina maida ngamjaroida aidi si haidana mama machado makut chamnaduna mang thadana gam chati Santosna ngai khunina khoini bo wa ngang lu buga yab sha na tini ha si haidana sensa tawduna mama masabu tanrai Santos mahak na ngasai thengna khiba mapadu yoksilakpada masado tung hanna koilai leiduna yengli handakti karisu tawrakpagi mami uba fanglaktrabaduda ukriba mayamdu magi wakhal narakhalai adubu amuksu thasiba ngamdi minmang maktada songthorakhibado adom uduna talai mayum yauraduna Santos mahak hana imungda parap sankiduna sakhumdagi maikhet ama lauraga masapu mamai opthuklami madu ubada Tombina mathong maram khangda khai koisa chalubadi nongmata mai opthoktoine aduga sora chalubagi di opthoine lai aphatabana ga sienba lakani khangalak pro Santosna hai thumyaki manbia nangna khangbanati sabeng yamna nganglakan I karaktana ne napam yoni ko ngasina nawa na puroi babu mimang yon ba sharadana Tombina ho adudi nangna tawthorakpa nawong na tawduna hairakliba atopa nupida oiramasu nang ilisatudi hainararoi Santos manakta lairama pot ama paidana Tombida thomlak tawgi dap tawre Tombisu machildo paithok lamlaga tumba changri somnana kamdawri Shora loiraba fauba imungdu ki hang kangan ba leptri akoi ani suyom sida kayom tawri haibadi khangli sungkoi silaklabadi yararoi khanduna nong hek nganbaga kari no khanadraba yadre khanduna tumba yadraba su yadana namdana tumthanaba hotnakri tomal matai manaudu mathangi numittani Santos na ngarang thokhiba adugum laikai gi angang amada su thengnabagi warina laikai du ninphu ngang narakli laikai du da lairiba mipung khudingmak thajaba kharana thase narabasu laitin kaya thausadaba miyoinadi mawalo biramti umishigi numidanga sida suni dijamani laikai thangnaba amada hajira shubu chatpani ngasidi thabak loisinma numit oibagi sak charaga halakpa taram Dijamani nahan makhaidi numit mayum sangdringaida mayumda hek yaurakpan adubu ngasidi mana sak toglakpada pungdo taramathoi henjinkhre numidangi tapmin saminariba mayamaduna madi cycle da lakpani aduna khara halamlagi haidana thorakli mana halaklibadu yushu khara thaksilakpana isaiga ngangladana monda nungain halaklam shum lakpana hantak mayamna chatpa kinaba yamna toina thengnai haiba lairaktu yausilakle Dijamani khajik khawtak tisai yu thaksarabasu ma ngauti aduna tapna saklambe isaido khara kanna saktuna cycle khongsel khara yangkhana thorakla adubu mahangna thauriba cycle do mina tongsilakpagi mawongda maningdo khanglumlum tharaklam karino khanduna tung onthoktuna yenglui adubu kanasu tongbadi uramdi cycle gi handle do yamna chena paisinduna thuna maphamadu lanthoknaba kanna thoraklam adubu ikhang khanghaudana ngasai mahangna saglakkiba isai aduga chapek manana maki khonjelda saglakpagi makhol takna taba horaklami Dijamani isai saglaklibadugi maikaida onthoktuna yenglui adubu hausikti uri mayamna hainaba mamit mamai mathong maram khangda khai panba Dijamani isai saglaklibadugi maikaida onthoktuna yenglui adubu hausikti uri mayamna hainaba mamit mamai mathong maram khangda khai panba sana to magi akiba sakhamdo nokfe tawduna leplaga mangonda yengduna leiram Dijamani madu ubada masadu ithak thakatri cycle dagi on tharaktuna makhada tusali mina ngangna badagi hena ngasi phawba punsida asigumlaba sapham urakpanatri aduna ahanba uba maktada loiridana khankri ngasiri mahakta makhongda tonglakhiba sendal adum makhut yet oi amam thingjanduna mayum yaunaba araiba mapangal puthokduna kanna chelai tungdagisu isai saglaktuna Dijamani gi thawai lauragi haibagi matagum tanarakli
ꯑꯁꯨꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯎꯁꯤꯜꯅ ꯆꯤꯜꯅ ꯊꯣꯡꯒꯥꯜꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯥꯡ ꯆꯥꯅ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯗꯤꯖꯃꯅꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯃꯥ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯃꯦꯂꯩ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯅ ꯏꯃꯨꯡꯗꯒꯤ ꯊꯥꯎꯃꯩ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯦꯂꯩ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯄꯨꯔꯣꯏꯕ ꯗꯤꯖꯃꯅꯤ ꯂꯩꯕ ꯎꯔꯝꯗꯦ ꯃꯩꯒ ꯃꯨꯠꯄꯁꯤꯗ ꯋꯥꯈꯜꯗꯨ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯂꯝꯃꯤ ꯂꯩꯀꯥꯏꯅꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅꯕꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕꯗꯗꯤ ꯃꯄꯨꯔꯣꯏꯕ ꯗꯤꯖꯃꯅꯤ ꯋꯥꯈꯜ ꯇꯥꯗꯅ ꯃꯈꯥꯗ ꯎꯞꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕ ꯃꯆꯥ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯀꯧꯊꯣꯛꯂꯝꯃꯤ ꯃꯦꯂꯩꯅ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣ ꯅꯈꯣꯏ ꯄꯥꯕꯨꯡꯁꯦ ꯁꯨꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯅꯦ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯀꯩꯗꯧꯒꯦ ꯅꯈꯣꯏꯕꯣ ꯃꯦꯂꯩ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯈꯠꯆꯩ ꯅꯣꯏ ꯄꯥꯕꯨꯡ ꯃꯤꯠ ꯄꯥꯡꯉꯨꯁꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯃꯥꯅ ꯄꯥꯈꯠꯅ ꯀꯧꯔꯛꯈꯤꯕꯗꯨꯗ ꯏꯃꯨꯡꯗ ꯂꯩꯍꯧꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯃꯄꯥꯜꯗ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯄꯣꯡꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯈꯔ ꯈꯤꯛꯄꯤꯔꯦ ꯗꯤꯖꯃꯅꯤ ꯃꯁꯥꯗ ꯏꯁꯤꯡ ꯑꯏꯪꯕꯅ ꯊꯦꯡꯂꯛꯄꯗꯨꯗ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯦꯂꯩꯒꯤ ꯃꯀꯣꯛꯇ ꯀꯣꯛ ꯊꯦꯡꯖꯤꯜꯂꯤ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯑꯌꯣ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯗꯤ ꯊꯦꯝꯕꯨꯡ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯑꯔꯩꯈꯩ ꯁꯨꯛꯁꯤꯜꯂꯒ ꯅꯍꯥꯟꯈꯩ ꯆꯦꯟꯗꯕ ꯃꯅꯝ ꯑꯃ ꯆꯦꯜꯂꯛꯂꯤꯁꯤꯅ ꯄꯥꯕꯕꯨ ꯈꯔ ꯄꯥꯏꯁꯤꯟꯕꯤꯔꯛꯄ꯭ꯔꯣ ꯗꯤꯖꯃꯅꯤꯅ ꯃꯅꯝꯒꯤ ꯋꯥ ꯅꯤꯁꯥꯒꯗꯤ ꯂꯝꯕꯤꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔ ꯄꯣꯠꯅꯤꯗ ꯉꯁꯥꯏꯅ ꯊꯦꯝꯕꯨꯡꯅ ꯀꯃꯥꯏꯅ ꯁꯨꯃꯥꯡꯁꯤꯗ ꯍꯤꯞꯂꯝꯂꯤꯕꯅꯣ ꯁꯥꯏꯀꯜꯁꯨ ꯄꯨꯔꯛꯄ ꯎꯗꯦ ꯀꯗꯥꯏꯗ ꯊꯅꯝꯂꯒꯦ ꯄꯥꯕꯨꯡ ꯗꯤꯖꯃꯅꯤꯅ ꯁꯥꯏꯀꯜꯒ ꯂꯣꯏꯅꯃꯛ ꯍꯨꯟꯊꯣꯛꯂꯝꯂꯕꯅꯤꯅꯦ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯌꯦꯡꯂꯨꯕ ꯍꯥꯏꯗꯨꯅꯤ ꯃꯦꯂꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡꯁꯤꯕꯨ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯥꯡꯕꯁꯤꯗ ꯊꯣꯛꯑꯦ ꯍꯥꯏꯅꯕ ꯃꯃꯤꯠ ꯃꯃꯥ ꯌꯦꯡꯐꯝ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯑꯣꯛꯅꯕꯤꯔꯛꯂꯤꯕ꯭ꯔꯣ ꯁꯨꯝꯅ ꯄꯜꯂꯛꯄꯁꯤꯗ ꯗꯤꯖꯃꯅꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯂꯩꯊꯣꯛꯂꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯄꯣꯊꯥꯅꯔꯨꯔꯣ ꯅꯈꯣꯏꯁꯨ ꯆꯠꯂꯣ ꯅꯁꯥꯒꯤ ꯀꯥꯗ ꯄꯨꯡꯁꯨ ꯊꯦꯡꯂꯝꯂꯒꯅꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯁꯥꯟꯅꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯀꯤꯅꯔꯅꯤ ꯑꯍꯤꯡ ꯑꯣꯏꯕꯅꯤꯅ ꯆꯠꯂꯣ ꯁꯤ ꯍꯥꯏꯗꯅ ꯗꯤꯖꯃꯅꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯃꯨ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯈꯪꯂꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯛꯏ ꯃꯇꯥꯡꯁꯤꯗꯅꯤ ꯈꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯅꯪꯒꯤ ꯂꯤꯂꯥ ꯁꯥꯟꯅꯒꯗꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯛꯇꯅ ꯅꯪꯅ ꯂꯩꯀꯥꯏꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯄꯥꯅꯤ ꯐꯅ ꯌꯥꯅꯗꯕ ꯂꯩꯔꯕꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯅꯤꯡꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯀꯥꯏꯁꯤꯗ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯥꯏꯃꯨ ꯀꯔꯦꯝꯅꯕ ꯃꯇꯧ ꯎꯠꯇꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣꯅꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤꯅ ꯀꯨꯏꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯄꯥ ꯈꯝꯕꯗꯤ ꯂꯩꯈꯤꯗꯕ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯏꯆꯥꯒ ꯁꯛꯃꯥꯟꯅꯕ ꯅꯉꯣꯟꯗ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯅꯤꯡꯗꯦ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯐꯝꯁꯤꯗ ꯃꯥꯏꯃꯨ ꯑꯩꯅ ꯂꯧꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯖꯤꯜꯂꯨ ꯈꯝꯕ ꯍꯟꯗꯛꯇꯤ ꯃꯄꯥꯕꯨ ꯊꯦꯝꯕꯣꯏ ꯀꯩꯕꯣꯏ ꯇꯞꯊꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯈꯟꯊꯕꯤꯗꯨꯅ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯗꯣ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯈꯟꯊꯕꯤꯌꯨ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯕꯒꯤꯅꯣ ꯂꯩꯀꯥꯏꯁꯤꯅ ꯑꯀꯤ ꯑꯈꯪ ꯅꯪꯂꯒ ꯍꯔꯥꯎꯔꯤꯕꯗꯤ ꯃꯥꯏꯃꯨꯅ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯦꯠꯄ ꯄꯤꯔꯤꯕꯅꯣ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯄꯣꯊꯥꯔꯨꯆꯨ ꯆꯠꯂꯣ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯃꯅꯅꯦ ꯃꯥꯏꯃꯨ ꯑꯩꯉꯣꯟꯗ ꯑꯐ ꯐꯠꯇ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯆꯠꯆꯔꯣ ꯃꯇꯨꯡꯗꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯜꯂꯛꯀꯅꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ ꯈꯝꯕ ꯃꯄꯥꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯅꯌꯥꯝ ꯍꯥꯏꯔꯕꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯦ ꯇꯟꯖꯥ ꯌꯦꯡꯂꯒ ꯂꯩꯀꯥꯏ ꯃꯤꯗ ꯋꯥꯈꯜ ꯇꯥꯅꯕ ꯋꯥꯔꯛꯍꯜꯂꯒꯦ ꯈꯟꯈ꯭ꯔꯦ ꯑꯁꯨꯝ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯂꯒꯅꯤ ꯈꯪꯂꯦ ꯃꯔꯝꯁꯤꯅ ꯃꯥꯏ ꯂꯩꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯥꯏꯃꯨꯁꯨ ꯈꯝꯕꯅ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯉꯁꯥꯏ ꯃꯈꯩ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯔꯨꯔꯕ ꯁꯅꯥꯇꯣꯝꯕꯒꯤ ꯊꯋꯥꯏꯗꯨ ꯀꯧꯁꯤꯜꯂꯗꯨꯅ ꯑꯃꯨꯛ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯨꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯑꯔꯣꯟꯕ ꯀꯥꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯖꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯛꯂꯒ ꯄꯣꯊꯥꯈꯤꯔꯝꯃꯤ ꯃꯥꯏꯃꯨꯅ ꯏꯀꯣꯝ ꯀꯣꯝꯊꯣꯛꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯖꯔꯤꯕꯁꯤ
ꯃꯉꯣꯟꯗ ꯈꯨꯠ ꯍꯟꯕꯤꯔꯛꯀꯗꯕ ꯃꯥꯗꯧꯅ ꯈꯪ ꯍꯩꯕ ꯑꯃꯥꯏ ꯁꯤꯂꯣꯟ ꯆꯠꯄ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯐ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯑꯔꯣꯟꯕ ꯁꯛꯂꯣꯟꯁꯤ ꯂꯩꯀꯥꯏꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯃꯁꯥꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ꯫ ꯈꯝꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯔꯨꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯏꯃꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯗꯤꯖꯃꯅꯤ ꯉꯔꯥꯡ ꯊꯧꯗꯣꯛꯇꯨꯗꯒꯤ ꯃꯁꯥꯗꯣ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯐꯃꯨꯡꯗ ꯅꯥꯍꯤꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯗꯅ ꯂꯩ꯫ ꯃꯦꯂꯩ ꯂꯩꯀꯥꯏꯁꯤꯅꯒ ꯃꯑꯣꯡ ꯑꯃ ꯇꯧꯁꯤꯜꯂꯛꯄꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯁꯅꯥꯇꯣꯝꯕꯒꯨꯝ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯗꯨꯅ ꯃꯅꯥꯛꯇꯒꯤ ꯍꯦꯟꯇꯣꯛꯇ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯗꯤꯖꯃꯅꯤ ꯈꯣꯟꯖꯦꯜ ꯏꯐꯥ ꯐꯥꯖꯤꯟꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯍꯥꯏꯔꯛꯂ꯫ ꯇꯥꯕ꯭ꯔꯥ ꯃꯃꯥ, ꯑꯃꯥꯏꯕ ꯃꯥꯏꯃꯨꯗꯨ ꯑꯃꯨꯛꯇ ꯀꯧꯍꯜꯂꯨꯆꯣ꯫ ꯅꯆꯥꯅꯤꯄꯥ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯑꯩ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯦꯂꯩꯅ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯊꯦꯝꯃꯅ ꯆꯠꯈ꯭ꯔꯕꯅꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ, ꯀꯩꯗꯧ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ, ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯦꯡꯅꯕ ꯋꯥꯏꯅꯗꯅ ꯂꯩꯕꯤꯗꯣ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯗꯤꯖꯃꯅꯤꯅ ꯃꯔꯥꯏꯅ ꯂꯥꯛꯆꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ, ꯆꯕꯦꯡ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯀꯣ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ꯫ ꯃꯦꯂꯩ ꯃꯄꯨꯔꯣꯏꯕꯗ ꯈꯔ ꯁꯥꯎꯔꯞꯅ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯦ ꯄꯥꯈꯠꯂꯤꯅꯦ ꯑꯩꯗꯤ, ꯑꯗꯨꯒꯤꯅꯦ ꯆꯕꯦꯡ ꯉꯥꯡꯖꯔꯤꯁꯦ꯫ ꯋꯥꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯎ, ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯒꯦ꯫ ꯗꯤꯖꯃꯅꯤ ꯃꯦꯂꯩꯗ ꯃꯃꯥꯏꯗꯣ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦꯅꯦ, ꯆꯠꯍꯧꯔꯣ ꯅꯪ ꯑꯁ꯭ꯋꯥꯏꯗ, ꯏꯅꯥꯛꯇ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯑꯩ ꯀꯌా ꯍꯩꯅꯗ꯭ꯔꯦ꯫ ꯃꯦꯂꯩꯅ ꯃꯤ ꯑꯇꯣꯞꯄꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯦ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯖꯕꯕꯨ ꯀꯔꯤ ꯇꯧꯏ ꯍꯥꯏꯒꯦꯅꯦ, ꯑꯗꯨꯝ ꯄꯣꯊꯥꯕꯤꯌꯨ ꯌꯥꯅꯤ, ꯅꯅꯥꯏ ꯁꯪꯖꯒꯦ꯫ ꯗꯤꯖꯃꯅꯤꯅ ꯃꯦꯂꯩ ꯏꯕꯦꯝꯃ, ꯃꯇꯥꯡ ꯆꯥꯗꯅ ꯃꯦꯂꯩ ꯂꯪꯂꯛꯀꯅꯨꯀꯣ, ꯁꯦꯟꯗꯜ ꯄꯥꯏꯔꯛꯀꯅꯤ ꯅꯪ꯫ ꯃꯦꯂꯩꯅ ꯑꯩꯗ ꯆꯠꯆꯍꯧꯔꯒꯦꯗ, ꯁꯣꯝꯗ ꯑꯩꯅ ꯄꯥꯈꯠꯂꯤꯁꯤꯗꯤ ꯈꯖꯤꯛꯇ ꯐꯥꯎ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯁꯨꯝꯅ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯉꯒ ꯅꯥꯕ ꯑꯣꯏꯔꯕꯗꯤ ꯄꯨꯛꯅꯤꯡꯁꯤ ꯈꯔ ꯌꯥꯡꯒꯗꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯥꯔꯕꯅꯤꯅꯅꯦ ꯋꯤꯁ ꯄꯤꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯦꯂꯩ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯖꯃꯅꯤ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯤꯠꯀꯨꯞ ꯈꯔ ꯇꯨꯝꯊꯔꯨ ꯃꯥꯜꯂꯤ, ꯃꯪ ꯑꯣꯏ ꯀꯩ ꯑꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯛꯂ꯫ ꯃꯃꯤꯠꯇꯨ ꯀꯨꯞꯇꯕꯩ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯁ꯭ꯋꯔ ꯑꯁꯥꯕ ꯀꯥꯝꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯗꯤꯖꯃꯅꯤ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛꯇ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯄꯥꯈꯠꯄꯗꯨꯅ ꯗꯤꯖꯃꯅꯤ ꯑꯅꯥꯕꯒ ꯂꯣꯏꯅꯃꯛ ꯐꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ, ꯍꯩ ꯃꯃꯥ ꯇꯥꯕ꯭ꯔꯥ, ꯅꯪꯕꯨ ꯑꯃꯨꯛꯇ ꯂꯥꯎꯅꯤ ꯁꯤꯗ꯫ ꯂꯩ ꯇꯥꯔꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯉꯤ꯫ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯂꯕ꯭ꯔꯣ, ꯀꯩꯗꯧꯔꯒꯦ? ꯗꯤꯖꯃꯅꯤꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒ ꯂꯥꯏꯔꯤ, ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯥꯁꯤꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈꯣ꯫ ꯃꯦꯂꯩꯅ ꯍꯩꯃꯥ, ꯀꯅꯥꯕꯨ ꯂꯩꯗꯧꯔꯤꯒꯦ ꯁꯤꯗ, ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛꯅꯤ ꯂꯩꯔꯤꯁꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦꯗ ꯉꯔꯥꯡꯒꯤꯗꯨꯗꯒꯤ꯫ ꯗꯤꯖꯃꯅꯤꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯀꯥꯟꯗ ꯏꯁꯥꯗ ꯃꯤ ꯂꯩꯕꯒꯤ ꯃꯑꯣꯡ ꯀꯔꯤꯅꯣꯃ ꯐꯥꯎꯈꯤꯅꯦ, ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯀꯩꯗꯧꯒꯤ ꯃꯃꯥ ꯅꯪꯕꯣ꯫ ꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯦꯂꯩ ꯀꯥꯡꯈ ꯃꯈꯥ ꯎꯄꯨ ꯀꯥꯔꯛꯇ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦ꯫ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤꯗ, ꯀꯅꯥꯝꯇ ꯂꯩꯇꯦꯗ, ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯥꯏꯃꯨꯗꯨꯗꯁꯨꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝꯃꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯏꯅꯦ꯫ ꯅꯆꯥ ꯅꯤꯄꯥꯅ ꯆꯠꯂꯨꯕꯗ, ꯄꯣꯊꯥꯔꯣ ꯅꯅꯥꯛꯇ ꯑꯩ ꯂꯩꯒꯦꯁꯦ꯫ ꯗꯤꯖꯃꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ, ꯃꯦꯂꯩꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅꯁꯨ ꯇꯥꯜꯂꯨꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯃꯥꯏꯃꯨꯁꯨ ꯂꯥꯛꯂꯗꯨꯅ ꯗꯤꯖꯃꯅꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯤꯍꯨꯜ ꯌꯦꯡꯂꯤ꯫ ꯃꯥꯏꯃꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ, ꯊꯋꯥꯏ ꯐꯠꯇꯕ ꯑꯣꯛꯅꯔꯨꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯅ ꯏꯔꯥꯏ ꯑꯣꯏꯔꯦ, ꯌꯥꯔꯔꯣꯏ, ꯍꯌꯦꯡꯗꯤ ꯊꯥꯡꯖ ꯑꯣꯏꯕꯅꯤꯅꯅꯦ, ꯀꯅꯥꯅꯣꯃ ꯊꯥꯔꯒ ꯖꯟꯇ꯭ꯔ ꯑꯃ ꯂꯩꯍꯜꯂꯨꯆꯣ, ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯌꯧꯍꯜꯂꯛꯀꯗꯕꯤ, ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ, ꯃꯇꯝ ꯂꯩꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯧ, ꯂꯥꯏ ꯇꯤꯟ ꯆꯪꯕ ꯉꯝꯗꯅꯕ ꯑꯩ ꯁꯦꯝꯕꯤꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯌꯧꯈ꯭ꯔꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯛꯑꯔꯣꯏꯗ, ꯐꯖꯅ ꯄꯣꯊꯥꯍꯧꯔꯣ꯫ ꯗꯤꯖꯃꯅꯤꯅ ꯑꯣꯖꯥ ꯅꯇꯣꯝꯇ ꯍꯟꯈꯤꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ, ꯏꯆꯥ ꯅꯤꯄꯥꯗ ꯃꯇꯦꯛ ꯑꯃ ꯊꯤꯜꯍꯟꯖꯒꯦ꯫ ꯃꯥꯏꯃꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯔꯅꯤꯗ, ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯕꯁꯤꯗ
ꯏꯊꯟꯇ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦꯗ ꯂꯩꯍꯧꯔꯣ ꯑꯁꯨꯝꯅ ꯃꯥꯏꯃꯨꯁꯨ ꯊꯦꯝꯃꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯊꯣꯛꯂꯣꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯗ ꯗꯤꯖꯥꯃꯅꯤꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯔꯤꯁꯨ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯛꯄꯒꯤ ꯃꯁꯥ ꯆꯣꯛꯊꯔꯗꯨꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ ꯃꯦꯂꯩ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯍꯧꯗꯣꯛꯀꯦ ꯇꯧꯕꯗꯨ ꯃꯄꯨꯔꯣꯏꯕꯅ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯧꯗꯣꯛꯂꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯊꯦꯝꯕꯨꯡ ꯃꯦꯂꯩꯅ ꯖꯟꯇ꯭ꯔ ꯂꯩꯔꯨꯅꯕ ꯉꯟꯇꯥꯅ ꯍꯧꯗꯣꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯑꯩ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯊꯦꯝꯕ ꯑꯣꯏꯅ ꯆꯠꯂꯨꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯩꯔꯨꯔꯁꯨ ꯌꯥꯕꯗꯨꯕꯨ ꯅꯪꯍꯧꯔꯣꯏꯗꯧꯅ ꯍꯦꯛꯇ ꯇꯧꯋꯦꯃꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯃꯦꯂꯩꯅ ꯍꯥꯏ ꯃꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ ꯍꯥꯏꯔꯝꯂꯤꯕꯗꯣ ꯅꯅꯥꯗꯨꯕꯨ ꯇꯥꯍꯧꯗꯕꯔꯅꯦ ꯅꯪꯕꯣ ꯃꯁꯤ ꯁꯦꯝꯍꯜꯍꯧꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯁꯦꯝꯕꯤꯌꯨ ꯌꯥꯔꯛꯇꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯊꯦꯝꯕꯨꯡꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯠꯄ ꯌꯥꯗꯧꯕ ꯑꯣꯏꯔꯗꯤ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯉꯝꯃꯔꯣꯏ ꯊꯦꯝꯕ ꯆꯠꯍꯜꯂꯨꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯨꯅ ꯃꯀꯣꯛ ꯌꯧꯅ ꯆꯤꯡꯈꯠꯇꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ ꯃꯦꯂꯩ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯧꯗꯣꯛꯂꯨꯔꯦ ꯊꯦꯝꯕ ꯌꯥꯝꯅ ꯇꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯈꯨꯜ ꯊꯪꯅꯕꯗ ꯀꯩꯊꯦꯜ ꯃꯆꯥ ꯐꯝꯕꯗꯣꯝꯗ ꯆꯠꯈꯤꯔꯦ ꯑꯁꯨꯝꯅ ꯖꯟꯇ꯭ꯔꯁꯨ ꯂꯩꯔꯨꯗꯨꯅ ꯃꯩꯃꯨꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯝꯂꯤ ꯑꯗꯨꯒ ꯆꯥꯛꯀ ꯆꯥꯗꯕꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯑꯃꯨꯛ ꯍꯤꯞꯈ꯭ꯔꯦ ꯊꯦꯝꯕꯗꯨ ꯃꯦꯂꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯗꯤꯖꯥꯃꯅꯤꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡꯗ ꯀꯣꯏꯆꯠ ꯆꯠꯄꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩꯃꯨ ꯂꯥꯛꯇꯨꯅ ꯗꯤꯖꯥꯃꯅꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯖꯟꯇ꯭ꯔꯗꯨ ꯁꯤꯖꯤꯟꯕꯤꯔꯝꯃꯤ ꯃꯦꯂꯩꯅ ꯗꯥꯗꯥ ꯗꯈꯤꯅꯥ ꯇꯧꯖꯒꯦ ꯍꯥꯏꯕꯁꯨ ꯇꯥꯗꯅ ꯍꯦꯛ ꯅꯝꯗꯅ ꯌꯥꯗ꯭ꯔꯦ ꯆꯥꯁꯤꯃꯇꯪ ꯊꯛꯄꯤꯈꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯕꯤꯔꯒ ꯃꯩꯃꯨ ꯉꯁꯤꯗꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯒꯗꯕ ꯌꯥꯝꯃꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯄꯟꯗꯨꯅꯗꯤ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯊꯛꯈꯤꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯒꯅꯤ ꯍꯥꯏꯗꯅ ꯈꯔ ꯊꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯄꯔꯞ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯟꯗꯅ ꯃꯩꯃꯨ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥ ꯂꯥꯇꯣꯜ ꯑꯃ ꯍꯦꯛꯇꯨꯅ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯊꯝꯐꯝ ꯑꯣꯏꯔꯤꯕ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕ ꯎꯍꯧꯏ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯧꯔꯦ ꯈꯪꯂꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯉꯩ ꯄꯔꯞ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯃꯩꯃꯨꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯝꯕꯅ ꯍꯥꯏꯗꯣꯛꯂꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯗꯨ ꯈꯨꯠꯇ ꯎꯇꯨꯛ ꯋꯥꯇꯨꯛ ꯄꯥꯏꯗꯨꯅ ꯃꯩꯃꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯈꯝꯕꯅ ꯃꯀꯣꯛ ꯆꯤꯡꯂꯒ ꯂꯥꯛꯂꯦ ꯁꯣꯝꯗꯅ ꯃꯩꯃꯨ ꯁꯦꯝ ꯁꯥꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯍꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯒꯥꯜꯗ ꯃꯤꯌꯥꯝ ꯑꯃ ꯍꯨꯛꯐꯩ ꯂꯥꯛꯄꯗꯨꯗ ꯃꯩꯃꯨ ꯐꯔꯛ ꯇꯥꯔꯒꯅꯤ ꯈꯪꯕꯗꯒꯤ ꯂꯣꯠꯐꯝ ꯊꯤꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯁꯤꯗ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯅꯍꯥ ꯑꯣꯏꯕ ꯅꯤꯄꯥ ꯃꯈꯣꯏ 4-5 ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯩꯃꯨꯕꯨ ꯁꯥꯒꯜ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛ ꯏꯃꯨꯡꯗ ꯆꯥꯛ ꯊꯤꯒꯦ ꯇꯧꯔꯝꯕ ꯆꯤꯡꯂꯦꯝꯕꯤ ꯃꯤ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯗꯨꯅ ꯃꯄꯥꯜꯗ ꯆꯦꯟꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯃꯩꯃꯨꯕꯨ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯆꯩ ꯑꯗꯨꯕꯨ ꯃꯤꯗꯨ ꯌꯥꯝꯃꯟꯈꯤꯕꯅ ꯈꯥꯝꯂꯨꯕ ꯉꯝꯗ꯭ꯔꯦꯗ ꯆꯤꯡꯂꯦꯝꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯂꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯦꯞꯅꯕ ꯍꯥꯏꯖꯔꯛꯏ ꯃꯌꯥꯝꯁꯨ ꯈꯔ ꯑꯃꯅ ꯈꯥꯝꯇꯣꯛꯇꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯛꯂꯝꯃꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪꯂꯛ ꯁꯝꯗꯨꯗ ꯊꯧꯔꯤ ꯊꯨꯔꯒ ꯀꯣꯏꯆꯤꯡ ꯆꯤꯡꯂꯒ ꯄꯨꯒꯗꯕꯅꯤ ꯈꯪ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯨ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯩꯃꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯁꯨꯝꯅ ꯊꯣꯛꯇꯨꯅ ꯏꯀꯥꯏꯕ ꯅꯪꯂꯕꯁꯤꯗꯗꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯈꯝꯕꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏ ꯑꯩꯍꯥꯛ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯁꯤꯒꯦ ꯈꯜꯂꯤꯉꯩ ꯅꯤꯄꯥꯗꯨꯅ ꯁꯥꯎꯅ ꯉꯁꯥꯏ ꯊꯧꯔꯤ ꯄꯨꯔꯛꯈꯤꯕꯗꯨ ꯁꯤꯗ ꯄꯨꯔꯛ ꯃꯁꯤꯒꯤ ꯑꯐ ꯁꯥꯕ ꯑꯃꯥꯏꯕꯁꯤ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯉꯁꯤꯗꯤ ꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯩꯃꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯐꯠꯇ꯭ꯔꯦ ꯈꯜꯂꯛꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯛꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯗꯨꯅ ꯃꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯅꯣꯛꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯦ ꯀꯔꯝ ꯇꯧꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛꯁꯤ ꯇꯧꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯛꯄꯗꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯌꯥꯝꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯕ ꯉꯝꯂꯣꯏ ꯃꯩꯃꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯁꯅꯥꯇꯣꯝꯕꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯊꯣꯛꯇꯨꯅ ꯑꯩꯅ ꯑꯍꯤꯡ ꯁꯥꯟꯅꯕꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯑꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯖꯗꯦ ꯑꯩꯅ ꯀꯧꯊꯣꯛꯂꯨꯕ ꯊꯋꯥꯏꯁꯤ ꯍꯥꯟꯅꯒꯨꯝ ꯂꯩꯔꯩꯄꯥꯛꯇ ꯇꯤꯜꯍꯟꯖꯈꯤꯒꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯟꯗꯛ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ
Ay lanjari, ay amuk hana tawsararoy. Ihayduna maimu, mayamdo onsinduna hanjananin kuram. Machalay kitabagi may siyag koktriba, apokpa apokpi anidi maimu giwado tabada, shauning man na masyado layba ya silakri, paraprap chang silaktuna, lomal na puro kudak laytaduna layri, maimu gimatabakta, kokpang na amurag, shabu ka na kawarklan. Maimu siya asyum na tawrakan ikang dabana, hanang ngaktok na basyem saudraduna, laymay dalong na haytagi. Mina laksaba yadaba maimu nga siri, karisu haibang ambre, makut anilo na doon nagkurum manatan. Mayam na tomal bungay ko hayda na kamsil, tomal saw na maimuda, kudon bising na hayraklam. Ay ko'y na di isam samik na ikaikum na doon nalakibad. Isagi pun sinalamak hanggang mahangkibad sunang natawan na magwayang mani. Ato, ay gayom da akiyak hang nangalibas si sunang natawan manatro. Ay ngon na karino nga itaba la ibagay no isa po mga haliba. Nanggi aron ba saklon si kayam ko'y nalotsin na tangki ka dorigi. Lilas na nagada ba kayam mo ibagay. May nulan kaya ayaw kayo sinatana at ay ato pa kayo nga yamat talay kitri. Masay makay tumin lay na ramamiyam do sana ato mananganta pun si loy kibagi maram may muno o elamba si dadi kamtok pinabayaw na may muwarak pa kawraki. Singli mi makutlo na to na mayam da haysay ato po kanamata na tabi kiti. Kuna tangda mabung kambada onsin na kambiyo hay na haysiraklan. Kamasyo apo kumapahay ba do uiro ba nina ngay taba pawrakla do na mayambu kamsili. Ado po kwa siyaw na rabalay ka edo bimiyam do kamba na kamto ko matik oy kitri. Single bisu yeng zaraga kappa na tanaw pailay tri. Kamasyo yeng bang amdra do na maginupi ang kusyan do na mayom lom do changkri. Ihaki matong makoy masyen kamtok na do na siyaw na may mudo onsin do na. Ayang dagi mafam sida lay biyar. Yung masit hadok na siya kikadaban. Natrabadi yung may tadokan. Hayram do na loy na makanakri. Sinli misu mayam chanak hibaga mapabong imanag siyang silak do na mapabong upon katpido na mamitagi mapita na hayri. Ay di na haan na taura no. Laykay mi nagkangak laga asyong na taura ka ni haysa ba ni. Pabong na yakidaban. Hausik di taway lawbiram di haybak ngay haureta na. Hayang dagi di yom sida lay ba suyara kaday da amuk layro ga dawrigi ay koy po. Maimuna ay natawri duga alrabadi siyaw di ba siyam na parabani. Kanadi ipago imong da amuk tapusyalo. Siyom na single binasyaw do na maimu imong da pusyankri. Jaksa na ba tawrang madusu oy ba pibam sida saning takning baga amat da paukidri ado na mapago yung sinbiram laga singlembi. Magi katam na sanglak na famong da kakat na kangthon da ngata na ngayak tuminalay. Asyum na layri ngay pong gifanayam hausin kri. Ayang gipong taramat hoy makay tara ka dore. Singlembi nasa ito kiba mayam do mamita udo na dumlay. Hausik ta kanji luraga yam na ikaya. Laykay migi mamang da sagut pangamgani tajirak kri. Mamanabi sing na sumabuti na loy na ningani haybat hasadri wakal kan mayaba kalaba matunda singlembi piyan kokte yanu na layriba fiya matta pay na mamang thongdo tap na hangdok to na thokri may mungarangi thawdok to na masyado leng oy pa matangamdri ado na machano pi singlembi ko kauraklam ado ko singlembi di pakum amata piraklam may mo kau batamalak trabaduda tumba kawal ang hiroy kando na amuk tumingay kung tingsil laglaba fauba singlemi na magi kada siyang laglaba sida mangonda waraw karbara kanda na timoy kaibuyo siyong na hayraklam. Pagibi ama, sarang manbi, ipagi din ang kakdani, ipada ng nasawri na natawri ba do, karisu ka nararoy. Sawgi hayraba suko na sawro, ipa maimit ka amok tatatok na batawgi ko. Handag muksu karisu pa kung pirak trabado dadi may mo kaidora ba no kalado na singlembi ko kan na kawal. Sum naman na kaubagi konjel do yung nak na nalayri ba kamanatara na maginupida hay fitang setpiru so hay na jalan kri. Dibiya mana may mo wisumang yawrak pada mamit manachap yung kri. Singlembi sumang matol da hauri ba tayo bang pambido da fiya mana uriya ando na layram nito. Madu ubada dibiya pakat pehen man kiba na konje alamata thokidre aduna mapuro ibagi manaktam na lakduna kambagi kudang singduna puraklaga singlembigi pibamdu yengal kamba machal nupi na asyum na tauramba sidadi matha moido puba ngamlakri
Machinda isil inaw nati haiduna haijerabasu I amatana semlakpa oibana kurukuda kunduna makokpaidana hekna kaple. Kambana ibungdi bema karino nang tauramlibasibo ibungdi penkidreda. Divya shodo mangai ngayak sayna ngangna taurabasu pukminaba manaw nupigumna kanjaba. Makoyna fattaba henmanbadagi tongan lainaba. Divya machin nen chalduna makoni tukanda kapchay. Ayhaki matong laikai alamal kara dauduna singlimbigi haksang tumhankredo. Somda maimu piendaba na masyado layman uyawri. Maimuna, ay napatandabadagi na si isagi punsing anta na manglibani. Nga si ay na wariba asigum tomaon nang nawarang badabado. Nga si da kangagli. Matamduda ay na noki bado nga si di minawarak pada piendrada na isor na mong waragli. Ay na tau saro bagi may isagi aroy umikog asi pauba yawa nga mandri patok na pienkite day pagi bema. Lagli ba miyam do nga rangi taudok do kautok na kido na may mo temjin birak. May mo, laibag tatanong labani kantok. Hujik din ng siyo hanagum migi patana ba tauran ko. Yan tana ay ko'y hanagum na layminasi nang sumafamasi tadok na chat kragano. Bema singling bigi karma koding maglaykay na taulake. Nang siyo na siya na maubukaw sinbido na ing nasik na layminaw ko. Maimuna, ay nataw sa ruba na nga si ay na asiyaw na wari ba sini. Isa imaubuso kaw sindo na hanagum laymin na bang hamgata ba matri. Ay nataw kiba mayam do na maramasina makoy na ay ba nung sibirak pa siyo nga ay batari do na. Say makay tuminatado na layramba dibiya magudo onsen do na. Baba bo ay na apo ko magni kanjay karigi baba bo to nga nalihan gadori ba no? Haukra ba di haukre, babada na cha na mauna nungay taba karisu lay jadre. Ay ko'y hanagum nung sinalay minasi, madune na mauna pahamsa basu. May mga sidi mabukning yam na nung sire, maduna nipa na tabagum makoltong na kablagli. Kambas ang sindo na mapabot hemjinpi. Laikay misu tauga dapat habag loira do na mayum da hanagri. Haragi matungni, may mo masyada puki bagi dakam karagi layri, adabu hanagum ikan katli, masyada anaba matalaytri haybiyari. Hanagi andugum na sutaw kire, wakal yam na take may mangaan ba na. Pupu ta nabisa na si somdala o, ay ngonda ta naro ba ay siyan ba? May muna, pupu siyan bawa niya, adugi saruk bam toke, lao isu. Si hayda na, mangaan babo ay muna pangkatpi. Matanga sida, aron ba saglon na hayri ba wariya silo sinjay. Amuk ka na bigasin biyas na korom jay.